Rolexna Taribo mama nang bufola ine Hiyay nuna Kana mo orzano ne Kusisu tadok pa yaro ine Ngoy ba phone dom tapay biyo ay kusi tadok pa yaro Rolex lagliba call adu pay katli hello Sir bala pakat na Tajo ibe mado accident hoktana Siju hospital ay ay supause hawjik ta taba dangari ina madilay tabro Tajo hoy kratuna lao Rolex na Kurino ni tari pa pauksibo Hoy tamo ay lagi ay tabro mama nang mutari bo Hiyay nuna Kay tawagi mo iba pangkaw da kauri dibo Ibe mo do accident hoktana Siju hospital da lady Luisilo chat na bataw si Hiyay nudi machanupi accident hokli pau tabada Masado tarang amadilip tu nilay kri Rolex magi nupi butap na makukti ising na thai Aduwa gyanta na bahar na makoy anipun na hospital da lai Hiyay nu hospital adu da fingnichen sila Hospital adu da su Rolex ki manaw nupi surbala silay rami Ma ubada hiyay nu surbala da Surbala kamay na tawrino Hawsi po doktor na kari harige Inama doktor na isokhurim sarami Hawsi operation theater da insinkre Hiyay nu mi baiba sumasum hele Mahabu college kani haira sakraga Kari paunu ngasi ay hipam da tari sibo Surbala na Inama se kasi tawri Melody na Hello Tanik pakat na Melody Tadoy do accident hoktana Sisa hospital da lay haye Kay na sibo Masay da kuido kay no Kangdi yang pakali Ato ay laki Nancy da sa ikrabani Ngayag gauro si Nato da iwakal si Libe adre Tanik na Hoy laway ngayon magi Asam na Kol adu tham na kri Somdasu makoy puna pamina duna wari sanari Tanja duda Siddhartha gi mobile aduda unknown number ama call ami Siddhartha lakliba call adu okatli Hello kana Phone aduda gi nupa ama na Nitin bu accident hokle kratu na Sisa hospital da lakna bahar na paupiyak lami Siddhartha su hoy fani laksaraki haraga call adu thamna kre Santi mapure bagi mi paiba pakat pada ubada Moiba kanano call tawray dibo Siddharthana Aikoy nitindo accident hoktana Sisa hospital da lady Luisilo chat na bataw si Santi pakat na Kayo na tari ba pauksibo moiba Kayo na ba Asi haidu na Santi ka pahorak lami Siddharthana magi napiba temjinbi Hawji, adugi madam nate, isa do ko istora moy, adugi mo loy silo. Bunga choba, nang gari do amuk te thakdok lamo. Oy babong. Asam na makoy ahumsu, Sisa hospital tam na gari adu thawduna lai. Operation lawyer na thado lembi, operation theater dagi intore Hiyay nu machanupi intolok padu ubada machagi manakti chensinki. Bema! Bemo Doktor duna Matam chana pukhalapana Hawjikti kasi tudok patawroy Isona salabani Ngihak liraka gyalaani Rolex na Doktor, yam nungay jari Ichabu doktor hoy na kalbibagi dama Ay ningay layta na thagat jari Sidi ekoy gi Thoudam ni Oy fari Patient se fajani yung silo Horen mana gyalak labakanda Ekoy muk check lak sige Oy fani doktor Rolex na Odudi nang yak lehogi hebra Ay yung pawda yahuda bayaroy Ay moiba Piron su moiba na dong pupiro Ay sida samlayramage Pari dudi Bema nanamase nanga kara leminaramu Yumda su paupi ko Amuk pakalam ni Surbalana Ay taso
Siddhartha hoisu hospital yorduna hospital manungda changaki. Doctor, hauji accident da nupa macha ama pukhatkibadubu. Doctor duna hauji mamangda accident gine haina pukhalakpadu oirabra. Adudi sida changbiro aduga doctor unabiro. Hoi, yam nungaijare doctor. Siddhartha magi nupi amadi macha nupada onsilakduna. Bungo, namaga sidang hek leiramu. Namase fazina sinaramu. Oi baba. Santi suchit kapli. Ima, say yari to over. Mina uraga fasadeba. Say to over. Doctor, I am the Sanjarke. Doctor dina. Yani Jambiro. Sida Pambio. Karimatangi Urbano. Siddharthana. Doctor, howji haki mamangda nupa macha ama accident da pukhatpirapadubu. Sombamung harise howji haki mamangda nupa amaga nupi amaga accident da pukhalakpadu oirabra. Oi, nupi yaubra haibadi khangsadre. Nupa adudi aige cha nupani doctor. Oi babu, babung icha nupagi fibam se sumdawani. Makokta khra hena sokpana howji ekhoina haiba ngamde sor dileri. Howji ICU da leri. Magi fibam howji yam luba haibada oire. Istorda mabu thawni jasi. Doctor, aige chabu amukta dikanbiyo. Doctor hoi meham chandana aige chagi thawaibu amukta dikanbiyo. Asi haraga makhada tapna nonthaki. Doctor dusu Siddharthagi matawdu nungaitraduna. Babo, se, aikoi meham leisidi. Aikoi su angamba levende honajage. Adamna wakal sontaganu babo. Siddhartha tapna haugalai aduga harai. Doctor, adudi ai amuk thokchakrage. Ai babo. Siddhartha wakhalwana maithongdu isuksukna tholokpada ubada Santina. Moiba, hauji ichagi pibambu kamdorage. Doctor kari hairage. Ha, kari hairage ba. Siddhartha asembado harabadi magi nupi Santigi pibam yaroi khangbana asembadi haramde. Kashi tawdre. Kashi tawro hai doctor na. Pharani, kashi am sokpa natti harai. Asi haraga mamaidu leithoki. Macha ahandi mapagi matawdu ubada mana mamada haribadu thajaramde. Kona mapada tapna hanglagi khanna kari sairudre. Siddhartha machanupad onsinduna harai. Doctor na kashi tawro harabanina. Namase yumda fazina pothaluro. Aduga nani do namaga lainanaba khra haramu. Aduga nang amu phi khra puraga lao. Santina. Kaino moiba. Ai sagi manakta adum leike. Ai yumda kaigi leiduino. Ai leiroye. Ai chayawdana ai chapangamoy. Ima, se. Aikoi aima kashi tawrisi. Aikoi ni yumda hana hanaba tawse. Doctor da mi miyam lebasu yaroi. Santi machanupa handa monsinduna harai. Bungo, imabu kari oyo haibano. Nanawgi masakto amuktang urabasu. Ai uraga chatkige. Ai bu amuktang nanawgi manakta pubiyo. Siddhartha su nungaitraduna makhoigi manaktagi tholai. Aduga magi phone da lokthokduna call tawi. Ima, se, kapkano, nasadu yaroi base. Se, engona nga tharok se. Asi haraga mama bunga thali. Ngihaki matung mehemcha su doctor yorokladuna machigi manakta changlai. Machigi matawdu ubada mehemcha na. Iche, karino tawridubo. Se, karigi adu wakal sontharino. Ibungo yaima kashi tawri. Se, yumda sasi. Adumaina wakal sontharga layadi yaroye. Santi masado tarang amadani haujik mana lairibadu. Asumna them naudana Santi bu yumda putharai. Nine, adudi imaga khra leminaramu mamoi de swaikro. Mehemchana. Aikoi ibemasu lakani harakpani. Oi fari nine. Ai babado matumda to phone khanglamaroi. Ai amuk chatlukige. Chaktu aikoi gidi hapuranu.
Siddhartha tawfam khangda hospital aduda hangat handa maning mamang chatlaga lei. Ngihaki matung machanupa su yaukladuna hospital da changai. Siddhartha machanupa lakpa ubada wakhaldu khara chawthokpagum tawi. Babu, nanaudadi pau pikrabo. Siddharthana Ibungo, madi hausi exam manungni aduna wakhal wabu khalaloisi. Kona ingni fazana magi exam loraga harisi. Ai babu. Jessica na ai kaino kolga kaglaisna amka tawsinge. Ase haraga Jessica yaikomba call tawsali. Yaikomba wakhal maron ama wabaga Jessica ki call adu receive tawramde. Ai handakna pairatene. Kari minu sibo. Nongmathe fazana call se papirak ponte. Siddhartha machanupana asibagum matumda ka aduda leibadu ubada mathamoidu ihamna wajarami. Babu, ihena khanjino. Se adisharu ngiha pothana batawro. Chaksu saw haibiyade. Siddharthana nangsu waramani pothajaro. Aishu ngiha pothana batawrage. Asi haraga tapna hiptharai.